mayambu ikokdona khoirumjari singkharomda kumtharai makhoina kumtharakpata thingnaba lesabi masa singda wari sajinduna lakna launa asum kumlai makhoina asum kumlakpada siba mahadeva sarga leiriba nupa ado kukilna uri maruda kukilna mahadevani ne aidageko prabhu namaste asumna kukilna kaurubaduda mahadeva saduna leiriba nupa aduna makhut thagatuna tathastu haiduna yaifa mangul piri maruda kukilna adu prabhu ganja yauribo round amtang seba fangjage nanai aikusi waman basida tawbaniko asumna kukilna hairubada mana adwaida leiriba mising ado nukli adubu tazadu da hanamana hai aduna karen kathai na bahangadi chalo asumna ahan aduna talakpadagi makhoi makharomda nuktuna kumtharakhi makhoi ahumna makha yoromdaida makhoigi mamanaba khara thengnakhi masidagi makhoi mayam ado punduna jaga amata makhoi mamanabasingna porakpa acha atha khara saduna nungai thokli asumna matamatu haukhri numitugi nungtin pung ani tarakpada makhoi mayam du law khongduna makha da kumtharai makhoina makha yerokpada numidang wairamgi pung ahum heli mari tarakli asumna makhoi sing karoraga mayumda halakpada numit pungta tari matamaduda monbigi mamana kukilda phone tori maruda kukilna phone da wokhatli maruda monbigi mamana hai nakoibu haju phaba halaktribaro kaigino nai monbina phone chatriduna ima nakta leye ai pahelake asumna hainaraga phone ado monbida pikhi maruda monbina ima ai koi lani ye hai nangi phone du chatte kamai torino ha ima chatabane yadabane ngha leraga yarani da asumna wari sanari ngaida kukilna bai phone du thamo ngasai chingkami nabida thinai haida haima aina phone se basali sei bazarda khangaba adudine lambida ai adum uba taba kainu khangdiba kaya da urei pari khumino base aduga ngasai ayu network phangdaba famda leire phone tawri du onare haiduna kari haiba ai khangde imarabana pai hobuni yare khangabani nang ngasi dagi phone amon tawroi hoi thamo ngasi gidi tawranu hayeng tawro hayeng su tawroi hai hayeng gi tawro nang tawdrasu ai tawkese ko asumna wari sanaraba matung albinda yamna sauna phone ado thamkhri matamaduda atopa phone amagi ringtone tarai maruda monbina kadai dagi phone ya muking leisina sidi kukilgni ne as ngasai aidi kaudna bihojini hoida hayeng pirageda nung mangbane latien thabi da muthuloktana asumna khallaga leiringai kukilgi phone ado amukasu call torakhi maruda wakhal ubada kukilna phone lobu lake thonga da thor u hairakhi maruda monbina su hoi lao jorokpaga paw piro u haikhri asumna phone ado thamnari masigi matung kukildu magi pai adu tongduna monbi hoigi yumda lakli asum lakpada monbi hoigi mamagi leirak latien thanbi thui haiba mafam ado yorokli madu yorokpada nupi amana latel ama pairaga satlaga leiramkhi maduda kukilna magi manak waida gari thauduna satpada nupi aduna kukilbu gari khanmanaba kawrakhi maduda kukilna magi gari du khamnaga kari haigi haibano haina hangi maduda nupi aduna magi mate amukta pangbiyu yum phawbudang thinbiyu haina kukilda hairakhi maduda kukilna isam samna hoi haiduna magi garida kakhatnaba haiki adubu nupi aduna garida kaw haibadi yadi khongna asum satsi haiduna makhongna asum satli maruda kukilna nupi adugi maming hangki maruda nupi aduna rina kawi hairakhi masidagi makha tana kukilna monbida bai madugi somindugi manakta yum ama leiribatubu kanagino nupi aduna kanano bai kukil nangna uriba nupi adugi yumdo tasengbadi yumdo hojik leitraba yumni nangi mitta pangu ubagi wani aduga mana mase somin aduda nungdang ama ayuk nungthindadi pektraga nungdangda peklibatubu kaigino bai binoi mindo ayuktagi u khairaga nungthin numidang wairam phawbane u khaibani aduga numidangi matamdadi lepi aduna ukuppe ke hairabadi nungdangda he pi aduna ni fai o
ꯑꯗꯨ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯐꯖꯅ ꯇꯧꯈꯤꯗꯕ꯭ꯔꯣ ꯑꯗꯨꯝ ꯇꯝꯅꯔꯒ ꯂꯩꯔꯤꯗꯨꯕꯣ ꯚꯥꯏ ꯕꯤꯅꯣꯏ ꯌꯥꯝꯅ ꯉꯛꯄ ꯑꯀꯤꯕ ꯋꯥꯔꯤꯅꯤꯗ ꯁꯣꯃꯤꯟꯗꯣ ꯍꯥꯟꯅꯗꯩꯁꯨ ꯂꯩꯐꯝ ꯌꯥꯝꯅ ꯀꯟꯕ ꯃꯐꯝꯅꯤ ꯃꯥꯏꯕꯅꯁꯨ ꯑꯖꯥ ꯄꯨꯖꯥ ꯐꯅꯌꯥꯝ ꯇꯧꯔꯕꯅꯤ ꯑꯗꯨ ꯏꯀꯥꯟ ꯀꯥꯟꯅꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯐꯝꯗꯨꯗꯅꯦ ꯁꯣꯃꯤꯟ ꯑꯗꯨꯝ ꯁꯥꯈꯤꯕꯅꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯉꯛ ꯀꯛꯑꯒ ꯁꯤꯕ ꯅꯨꯃꯤꯠꯇꯨꯗ ꯅꯨꯄꯤꯗꯨꯒꯤ ꯃꯀꯣꯛꯇꯣ ꯊꯤꯕ ꯑꯗꯨꯝ ꯈꯪꯈꯤꯗ꯭ꯔꯦ ꯃꯐꯝꯗꯣ ꯄꯨꯡꯍꯥꯡ ꯍꯥꯡꯉꯤꯕꯅꯤ ꯑꯗꯨꯕꯨ ꯊꯤꯕ ꯑꯗꯨꯝ ꯐꯪꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯐꯪꯗ꯭ꯔꯦ ꯃꯁꯤꯅꯤ ꯅꯨꯄꯤꯗꯨꯒꯤ ꯋꯥꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯅꯈꯤ ꯀꯨꯀꯤꯜꯁꯨ ꯃꯨꯝꯕꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯃꯇꯝ ꯆꯥꯅ ꯊꯦꯡꯅꯍꯧꯕꯗꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯀꯜꯍꯧꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯊꯪꯒꯤ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯩ ꯏꯊꯟꯇ ꯁꯤꯖꯔꯔꯣꯏ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯩ ꯏꯊꯟꯇ ꯁꯤꯖꯔꯔꯣꯏ ꯕꯣꯕꯣꯏ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 10 ꯀꯥꯔꯤꯕ ꯅꯨꯄꯥ ꯃꯆꯥꯅꯤ ꯃꯍꯥꯛꯁꯤ ꯂꯥꯏꯔꯤꯛ ꯄꯥꯕꯕꯨꯗꯤ ꯃꯃꯥꯟꯅꯕ ꯄꯨꯜꯂꯒ ꯊꯧꯔꯦꯝ ꯋꯥꯔꯦꯝ ꯇꯧꯕꯅ ꯍꯦꯟꯅ ꯄꯥꯝꯖꯕ ꯃꯤꯑꯣꯏꯅꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯕꯣꯔꯗꯤꯡꯗ ꯂꯩꯗꯨꯅ 10ꯒꯤ ꯑꯦꯛꯖꯥꯝ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯅꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯁꯛꯅꯤ ꯅꯨꯃꯤꯠꯇꯨ ꯅꯣꯡ ꯍꯥꯏꯐꯦꯠ ꯆꯨꯕ ꯅꯨꯡꯁꯤꯠꯁꯨ ꯑꯗꯨꯝ ꯈꯔ ꯀꯟꯇꯛ ꯁꯤꯠꯂꯤꯕ ꯃꯇꯝꯅꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯃꯈꯣꯏ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯐꯟꯁꯥꯡ ꯑꯃꯗ ꯃꯈꯣꯏ ꯑꯍꯨꯝ ꯐꯝꯗꯨꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯄꯥꯅꯔꯤ ꯁ꯭ꯀꯨꯜ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯋꯥꯔꯗꯦꯟꯗꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯣꯖꯥꯅꯤ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯃꯠꯇ ꯎꯕ ꯌꯥꯗꯦ ꯄꯅꯤꯁꯃꯦꯟ ꯆꯥꯎꯅ ꯄꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯅ ꯆꯥꯕ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯂꯣꯏꯅ ꯐꯦꯡꯍꯟꯕ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅ ꯌꯨꯝꯗꯒꯤ ꯄꯣꯔꯛꯄ ꯇꯔꯪ ꯑꯗꯨꯗ ꯃꯥꯒꯤ ꯐꯤ ꯄꯨꯝꯅꯃꯛ ꯍꯥꯞꯆꯤꯜꯂꯒ ꯃꯅꯪꯒꯟꯗ ꯄꯣꯠꯁꯤꯜꯂꯒ ꯁ꯭ꯀꯨꯜꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯆꯦꯜꯍꯟꯕ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯄꯅꯤꯁꯃꯦꯟ ꯄꯤ ꯃꯁꯤꯅ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯀꯤꯅꯩ ꯑꯗꯨꯕꯨ ꯋꯥꯔꯗꯦꯟ ꯑꯗꯨꯒꯤ ꯑꯁꯣꯏꯕ ꯑꯃꯅ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯑꯣꯏꯕꯒ ꯎꯏꯔꯛꯄ ꯑꯁꯤꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯎꯏꯔꯤꯉꯩꯗ ꯁꯥꯇ꯭ꯔꯁꯤꯡꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯥꯡꯊꯣꯛꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯋꯥꯔꯗꯦꯟ ꯑꯗꯣ ꯎꯏꯔꯝꯕꯗꯒꯤ ꯇꯨꯝꯊꯈ꯭ꯔꯦ वार्डन तुम्ख्रे खंबदगी बोबोइना थाबल हाय मंगाल जाउदबा थाबल ताब्रो अस कयमुक तौरगे अब्त लांगा खिनुको खरा चाजौ हाइबगी वानी याद्रे तुना ए फागी तौगुने खरा पिरो तंजा अदुत्ता कमलसु कदाय समिन्नबा हाउबनी पुमिन्नबा लुम्बनी अदुना समिन्नसे पुमिन्नदसु याइदना कमल नंग सिरिबा इयाव हेक यारोदना असे असुमना मखोय अहुमदो तुमिन्ना साजन चारी लरिबा मयामदुना ए नोइना तौइदुबु कैनो तौ चाव ओजा ताकथुगा फुहनगेबा हेरा तेंबा तौसो हाइबा चावसो हाइबा दुगा ओजा ताकथुगा फुहनगेसो हाइबा मदुबु मिरोलो चिरोलो बोबोगी वादुदा मयाम वा नुई मखोयना नोकपा अदुदा वार्डेन दो तारादुना प्रप लाइ अदुगा हाय लाइक पाव हाइरगा सिदा नुगा मु लेरबरा हा मदुदा बोबोइना सार सुमदौबुनि तेंबना उइबदुदा अइना सार लाए हाइजिनरगा लेपकट हनबने अदुदा अइखोय मयाम नोकपनेदा सार नत्रने कमल हा माने सार अइखोय नोकपने हाय बोबोय लाइक तमाय वनसिलु ngausinnagarु handak langa adina school gi playground sidana nungan ji phawba uppa lehengedabni asi hairamlaga warden do chatkhri maduda kamalna boboy kayo nangna sarda amu kesiliduna oi mahi kesandradi jawjaw khumradi sida umisi paithoroidro apang sidi hoi ne sumini saita oiba akhoi bai boboy se
ꯕꯨꯔꯥ ꯕꯤꯖꯥꯟꯗꯣꯅꯤꯍꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯃꯇꯝꯗꯨꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯦꯛꯖꯥꯝꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯑꯦꯛꯖꯥꯝ ꯇꯧꯒꯗꯕ ꯅꯨꯃꯤꯠ 16ꯅꯤ ꯈꯛꯇꯃꯛ ꯉꯥꯏꯁꯤꯜꯂꯛꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯄꯨꯡ 1 ꯇꯥꯔꯛꯂꯤ ꯕꯣꯕꯣꯏ ꯑꯃꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯅꯨꯄꯥ 5 ꯕꯣꯕꯣꯏꯒ ꯄꯨꯟꯅ 6 ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯤ ꯀꯥ ꯑꯗꯨꯒꯤ ꯃꯩ ꯄꯨꯝꯅꯃꯛꯁꯨ ꯃꯨꯠꯊꯠꯂꯤ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯤꯕ ꯃꯈꯣꯏ 6 ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯀꯦꯟꯗꯜ ꯑꯃ ꯊꯥꯜꯂꯤ ꯑꯗꯨꯒ ꯆꯦ ꯑꯃꯒꯤ ꯃꯃꯥꯏꯗ ꯆꯩꯈꯩ 2 ꯆꯤꯡꯗꯨꯅ ꯀꯥ 4 ꯊꯣꯛꯂꯤ ꯍꯥꯏꯕꯗꯤ ꯄ꯭ꯂꯁꯀꯤ ꯃꯑꯣꯡꯗ ꯑꯗꯨꯒ ꯆꯨꯊꯦꯛꯇꯨꯅ ꯌꯦꯁ ꯅꯣ ꯍꯥꯏꯅ ꯊꯥꯗꯨꯅ ꯊꯝꯂꯤ ꯃꯁꯤꯗꯒꯤ ꯕꯣꯕꯣꯏꯅ ꯚꯥꯏ ꯃꯌꯥꯝ ꯅꯈꯣꯏ ꯌꯥꯝ ꯂꯥꯡꯉꯛꯀꯅꯨꯀꯣ ꯍꯣꯔꯦꯟꯅꯦ ꯁ꯭ꯄꯤꯠꯇꯨ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯑꯩꯈꯣꯏꯗꯅꯦ ꯁꯥꯎꯝ ꯑꯃ ꯄꯤꯔꯛꯀꯅꯤ ꯃꯗꯨꯗ ꯅꯈꯣꯏ ꯀꯅꯥꯝꯇ ꯀꯤꯕ ꯌꯥꯗꯦꯀꯣ ꯑꯁ ꯈꯪꯉꯦ ꯀꯩꯗꯧꯔꯒꯦ ꯁꯠ ꯍꯧꯔꯣ ꯋꯥꯊꯤ ꯉꯥꯡ ꯂꯩꯔꯦ ꯍꯥꯏ ꯀꯃꯜ ꯕꯨꯠ ꯃꯥꯟꯕ ꯍꯣꯔꯦꯟ ꯅꯣꯏꯅ ꯕ꯭ꯔꯪ ꯇꯧꯔꯛꯑꯗꯤ ꯑꯩꯗꯅꯦ ꯐꯨꯗꯣꯏꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯑꯩ ꯀꯧꯔꯛꯑꯒꯦ ꯆꯥꯔꯂꯤ ꯑꯥꯔ ꯌꯨ ꯍꯤꯌꯔ ꯆꯥꯔꯂꯤ ꯑꯥꯔ ꯌꯨ ꯍꯤꯌꯔ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯀꯧꯔꯕꯁꯨ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇ꯭ꯔꯦ ꯃꯗꯨꯗ ꯊꯥꯕꯜꯅ ꯍꯦꯔꯥ ꯎꯔ ꯄꯥꯔꯣꯏꯗꯕ ꯊꯕꯛ ꯊꯣꯛꯃꯣꯛ ꯆꯠꯂꯨ ꯑꯥꯗ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯃꯨꯡ ꯆꯪꯈꯤ ꯃꯗꯨꯗ ꯃꯃꯥꯟꯅꯕ ꯑꯇꯩꯗꯁꯨ ꯕꯣꯕꯣꯏ ꯀꯧꯔꯣ ꯂꯥꯛꯑꯀꯥꯟꯗ ꯍꯥꯏꯔꯛꯑꯣꯀꯣ ꯑꯩꯈꯣꯏ ꯆꯪꯉꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯊꯪ ꯆꯪꯅꯈ꯭ꯔꯦ ꯃꯗꯨꯗ ꯕꯣꯕꯣꯏꯅ ꯍꯦꯔꯥ ꯁꯤꯕꯨ ꯑꯩ ꯏꯊꯟꯇꯒꯤ ꯑꯗ ꯇꯥꯏꯔꯣ ꯇꯨꯝꯕꯅꯤ ꯑꯩꯁꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯇꯨꯝꯕ ꯆꯪꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯕꯣꯕꯣꯏꯁꯨ ꯇꯨꯝꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏꯅ ꯊꯥꯜꯂꯝꯕ ꯀꯦꯟꯗꯜꯗꯣ ꯇꯞꯅ ꯑꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯂꯒ ꯃꯈꯣꯏꯅ ꯌꯦꯁ ꯅꯣ ꯏꯔꯝꯕ ꯆꯦ ꯑꯗꯨꯗ ꯋꯥꯏꯔꯛꯇꯨꯅ ꯃꯩ ꯆꯠꯂꯛꯈꯤ ꯃꯗꯨꯗ ꯀꯃꯜꯅ ꯎꯏꯔꯤ ꯍꯧꯒꯠꯂꯛꯄꯗ ꯃꯈꯣꯏꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯣ ꯃꯩꯅ ꯆꯥꯛꯄ ꯈꯔ ꯍꯧꯗꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨꯗ ꯀꯃꯜꯅ ꯃꯩ ꯆꯥꯛꯑꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯈꯤ ꯃꯁꯤꯗꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯐꯨꯛ ꯍꯧꯒꯠꯅꯔꯛꯂꯦ ꯃꯗꯨꯗ ꯃꯩꯅ ꯉꯔꯪ ꯆꯥꯛꯑꯝꯕꯗꯨꯗ ꯃꯈꯣꯏꯁꯨ ꯂꯥꯡꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯛꯏ ꯑꯗꯨꯝꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯋꯥꯔꯗꯦꯟꯁꯨ ꯇꯥꯔꯗꯨꯅ ꯆꯦꯜꯂꯛꯈꯤ ꯁꯣꯝꯗꯅ ꯕꯣꯕꯣꯏꯅ ꯃꯈꯣꯏꯒꯤ ꯊꯛꯅꯅꯕ ꯊꯝꯕ ꯕꯇꯜꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯗꯣ ꯃꯩ ꯑꯗꯨꯗ ꯍꯩꯖꯤꯟꯗꯨꯅ ꯃꯨꯊꯠꯅꯕ ꯍꯣꯠꯅꯔꯤ ꯃꯗꯨꯗ ꯋꯥꯔꯗꯦꯟꯁꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯕꯥꯠꯔꯨꯝꯒꯤ ꯁꯤꯟꯇꯦꯛꯁꯇ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯗꯣ ꯂꯧꯔꯨꯔꯒ ꯏꯁꯤꯡ ꯍꯩꯖꯤꯟꯈꯤ ꯑꯁꯨꯝꯅ ꯃꯩ ꯆꯥꯛꯄ ꯑꯗꯨꯗꯤ ꯀꯜꯍꯧꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ ꯃꯗꯨꯗ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯀꯦꯟꯗꯜ ꯊꯥꯟꯕꯗꯨ ꯃꯨꯊꯠꯍꯧꯗ꯭ꯔꯦ ꯑꯗꯨꯗꯒꯤꯅꯤ ꯍꯥꯏꯅ ꯈꯨꯝꯖꯤꯟꯈꯤ ꯑꯗꯨꯕꯨ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯊꯥꯕꯜ ꯑꯃꯗꯤ ꯕꯣꯕꯤꯒꯤ ꯐꯤꯔꯣꯜ ꯐꯩꯖꯨꯞ ꯃꯩꯅ ꯌꯥꯝꯅ ꯆꯥꯛꯈꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯗꯤ ꯕꯣꯕꯣꯏꯕꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯄꯨꯟꯅ ꯇꯧꯈꯤꯕ ꯊꯕꯛꯅꯤꯅ ꯕꯣꯕꯣꯏꯗ ꯇꯥꯏꯁꯤꯟꯕꯗꯤ ꯉꯝꯈꯤꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯋꯥꯔꯗꯦꯟꯅ ꯃꯩ ꯐꯖꯅ ꯁꯤꯖꯤꯟꯅꯧ ꯍꯥꯏꯅ ꯆꯩꯔꯝꯂꯒ ꯃꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯃꯗꯨꯗ ꯕꯣꯕꯤꯅ ꯎꯁꯨ ꯎꯔꯨꯗꯕ ꯂꯥꯏ ꯀꯧꯔꯤꯅꯤ ꯀꯥꯏꯅ ꯅꯄꯥꯗ ꯊꯣꯔꯛꯑꯅꯤ ꯁꯤ ꯐꯩꯖꯨꯞꯁꯤ ꯐꯤꯔꯣꯜꯁꯤ ꯃꯩ ꯂꯣꯏꯅ ꯆꯥꯛꯑꯦꯕꯁꯦ ꯃꯁꯤ ꯆꯥꯛꯅꯕ ꯀꯧꯕ ꯂꯥꯏ ꯇꯥꯔꯦꯕ ꯕꯣꯕꯣꯏ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯃꯗꯨꯗ ꯊꯥꯕꯜꯅ ꯑꯩꯁꯨ ꯍꯌꯦꯡꯗꯒꯤꯗꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯔꯅꯤ ꯀꯣꯛ ꯆꯥꯛꯄ ꯃꯤꯒ ꯂꯩꯃꯤꯟꯅꯔꯗꯤꯅꯦ ꯑꯩꯈꯣꯏꯒꯥꯁꯦ ꯑꯄꯨꯟꯁꯤ ꯇꯦꯜꯂꯅꯤ ꯃꯗꯨꯗ ꯀꯃꯜꯅ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯧꯃꯤꯟꯅꯈꯤꯕ ꯊꯕꯛ ꯅꯠꯇ꯭ꯔꯣ ꯁꯣꯏꯔꯀꯥꯟꯗꯅ ꯀꯩꯒꯤ ꯑꯃꯗ ꯊꯪꯖꯤꯟꯅꯔꯤꯅꯣ ꯌꯥꯔꯦ ꯀꯃꯜ ꯅꯪꯅ ꯕꯣꯕꯤꯒꯤ ꯋꯥ ꯑꯁꯨꯌꯥꯝꯅ ꯉꯥꯡꯉꯤꯁꯤꯕꯨ ꯁꯥꯖꯤꯟ ꯈꯔ ꯄꯤꯖꯕꯩꯔꯣ ꯊꯥꯕꯜ ꯅꯪ ꯋꯥꯗꯨꯗꯤ ꯀꯩꯅꯣ ꯅꯪ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯕ ꯍꯧꯔꯛꯏ ꯃꯗꯨꯗ ꯃꯌꯥꯝꯅ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯅꯣꯏꯁꯤꯗꯤꯕ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯕꯗꯣ ꯈꯥꯝꯗꯣꯛꯅꯈꯤ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯕꯣꯕꯤ ꯑꯃꯗꯤ ꯊꯥꯕꯜ ꯇꯣꯉꯥꯟꯅ ꯇꯨꯝꯈꯤ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯈꯨꯗꯤꯡꯒꯤ ꯕꯣꯕꯣꯏꯗ ꯈꯠꯅꯕ ꯑꯗꯨꯝ ꯍꯧꯕ ꯍꯧꯔꯛꯈꯤ ꯍꯌꯦꯡꯗꯒꯤ ꯑꯦꯛꯖꯥꯝ ꯍꯧꯔꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯅꯨꯡꯗꯥꯡ ꯊꯦꯡꯂ ꯐꯥꯎꯕ ꯂꯥꯏꯔꯤꯛ ꯄꯥꯅꯈꯤ ꯃꯗꯨꯗ ꯕꯣꯕꯤꯅ ꯚꯥꯏ ꯊꯥꯕꯜ ꯑꯩꯈꯣꯏꯗꯤ ꯉꯥꯎꯁꯤꯟꯅꯕ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯃꯤꯅꯤꯅ ꯑꯦꯛꯖꯥꯝꯁꯤ ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯇꯣꯍꯧꯔꯣꯗꯅ ꯕꯦꯟꯗꯔ ꯐꯝꯃꯒ ꯂꯩꯔꯣ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯏ ꯃꯈꯣꯏꯅ ꯉꯥꯡꯂꯤꯕꯗꯨ ꯕꯣꯕꯣꯏꯗꯅꯤ ꯍꯥꯏꯕ ꯕꯣꯕꯣꯏꯁꯨ ꯈꯪꯉꯤ ꯃꯗꯨꯗ ꯕꯣꯕꯣꯏꯅ ꯂꯝꯖꯦꯜ ꯖꯥꯡꯕ ꯅꯥꯄꯜ ꯆꯥꯎꯕ ꯊꯤꯕꯗꯒꯤ ꯂꯝꯖꯦꯜ ꯇꯞꯄ ꯊꯦꯡꯒꯨꯅ ꯂꯝꯖꯦꯜ ꯊꯣꯏꯕꯒꯤ ꯋꯥꯔꯤꯗꯨ ꯇꯥꯅꯤꯡꯉꯛꯏꯗ
ꯃꯗꯨꯗ ꯕꯣꯕꯤꯅ ꯕꯥꯏ ꯊꯥꯕꯜ ꯉꯍꯥꯟꯅꯦ ꯑꯩꯅ ꯌꯨꯝꯗ ꯐꯩꯖꯨꯞ ꯂꯧꯕ ꯆꯠꯄꯗꯣ ꯐꯩꯖꯨꯞꯇꯤ ꯑꯩꯈꯣꯏꯒꯤ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦꯗꯅꯀꯣ ꯑꯗꯨꯒꯤ ꯐꯩꯖꯨꯞ ꯂꯧꯕ ꯆꯠꯄꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯐꯣꯟꯗꯅꯦ ꯊꯦꯡꯒꯨ ꯊꯣꯡꯉꯒ ꯆꯥꯕꯒꯤ ꯌꯦꯡꯉꯛꯏ ꯑꯁ ꯍꯥꯎꯗꯧ ꯃꯥꯜꯂꯤꯕꯣ ꯆꯣꯞ ꯆꯣꯞꯀ ꯆꯥꯔꯗꯅ ꯃꯗꯨꯗ ꯊꯥꯕꯜꯅ ꯑꯗꯨꯗꯤ ꯚꯥꯏ ꯊꯦꯡꯒꯨꯁꯤ ꯄ꯭ꯂꯦꯌꯥꯔ ꯑꯣꯏꯔꯝꯗ꯭ꯔꯦꯅꯦ ꯏꯟꯖꯥꯡ ꯑꯣꯏꯔꯝꯃꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯤꯛ ꯊꯤꯛ ꯅꯣꯛꯏ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯃꯈꯣꯏ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯄꯨꯝꯅꯃꯛ ꯑꯦꯛꯖꯥꯝ ꯆꯠꯈꯤ ꯑꯁꯨꯝꯅ ꯑꯦꯛꯖꯥꯝ ꯍꯣꯜ ꯃꯅꯨꯡ ꯑꯗꯨ ꯌꯧꯕꯗ ꯕꯣꯕꯤꯒ ꯊꯥꯕꯜꯒꯗꯤ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛ ꯅꯛꯅ ꯕꯣꯕꯣꯏ ꯐꯝꯈꯤ ꯃꯔꯝ ꯑꯗꯨꯅ ꯕꯣꯕꯤꯒ ꯊꯥꯕꯜꯒꯗꯤ ꯇꯥꯟꯅꯗꯨꯅ ꯏꯈ꯭ꯔꯦ ꯑꯗꯨꯒ ꯕꯣꯕꯣꯏꯗꯤ ꯇꯥꯟꯅꯐꯝ ꯂꯩꯔꯝꯈꯤꯗꯦ ꯍꯣꯏ ꯃꯅꯥꯛꯇ ꯃꯈꯣꯏ ꯃꯌꯥꯝ ꯑꯃꯕꯨꯗꯤ ꯂꯩ ꯑꯗꯨꯕꯨ ꯕꯣꯕꯣꯏꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯕ ꯀꯃꯜ ꯍꯣꯏꯗꯤ ꯄꯨꯟꯈꯤꯗ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯕꯣꯕꯣꯏ ꯌꯥꯝꯅ ꯋꯥꯅ ꯏꯈꯤ ꯑꯁꯨꯝꯅ ꯑꯦꯛꯖꯥꯝꯒꯤ ꯃꯇꯝꯗꯣ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯄꯨꯝꯅꯃꯛ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯔꯛꯇꯨꯅ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯕꯣꯕꯣꯏꯗꯤ ꯑꯦꯛꯖꯥꯝ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯕ ꯌꯥꯝꯅ ꯊꯥꯖꯈꯤꯗꯦ ꯃꯔꯝ ꯑꯁꯤꯅ ꯀꯃꯜꯗ ꯐꯣꯟ ꯇꯧꯗꯨꯅ ꯑꯦꯛꯖꯥꯝ ꯌꯥꯎꯔꯛꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯇꯣꯏꯅ ꯍꯥꯏꯈꯤ ꯃꯗꯨꯗ ꯀꯃꯜꯅ ꯇꯧꯗꯅꯕ ꯍꯥꯏꯈꯤ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠꯅꯤ ꯕꯣꯕꯣꯏ ꯌꯥꯝꯅ ꯆꯔꯥꯡꯅꯈꯤ ꯑꯗꯨꯕꯨ ꯕꯣꯕꯣꯏꯅ ꯈꯜꯂꯝꯕ ꯑꯗꯨꯃꯛ ꯆꯨꯝꯂꯦ ꯃꯍꯥꯛ ꯑꯦꯛꯖꯥꯝ ꯑꯗꯨ ꯌꯥꯎꯔꯛꯈꯤꯗꯦ ꯕꯣꯕꯣꯏ ꯊꯥꯕꯜ ꯑꯃꯗꯤ ꯕꯣꯕꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯈꯤ ꯃꯔꯝ ꯑꯁꯤꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯂꯩꯀꯥꯏꯒꯤ ꯂꯧꯕꯨꯛ ꯃꯅꯥꯛꯇ ꯍꯧꯕ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯀꯃꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯈꯤꯗꯦ ꯕꯣꯕꯣꯏ ꯑꯃꯗꯤ ꯊꯥꯕꯜꯁꯨ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅ ꯕꯣꯕꯣꯏꯒꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯎ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯕꯣꯕꯣꯏ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ ꯑꯁꯨꯝꯅ ꯕꯣꯕꯣꯏ ꯁꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯕꯗ ꯍꯩꯕꯣꯡ ꯑꯗꯣ ꯇꯝꯅꯕ ꯍꯧꯔꯛꯂꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯕꯣꯕꯣꯏꯗꯨ ꯃꯥꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤꯕ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯑꯆꯧꯕ ꯃꯁꯥ ꯑꯃꯗ ꯐꯝꯂꯒ ꯂꯩꯔꯤ ꯑꯁ ꯀꯅꯥꯅꯣꯝꯇꯪ ꯂꯥꯛꯑꯗꯤ ꯅꯤꯁꯥ ꯈꯥꯏꯒꯦꯕꯨ ꯀꯅꯥꯝꯇ ꯍꯦꯛ ꯂꯥꯛꯇꯦꯗ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯁꯤꯕꯒꯤ ꯊꯋꯥꯏ ꯂꯧꯕ ꯂꯥꯛꯄ ꯂꯥꯏ ꯑꯗꯨꯅ ꯕꯣꯕꯣꯏꯕꯨ ꯊꯤꯔꯛꯄꯗ ꯕꯣꯕꯣꯏꯅ ꯎꯈꯤ ꯃꯗꯨꯗ ꯕꯣꯕꯣꯏꯅ ꯑꯁ ꯑꯁꯤ ꯑꯃꯨꯛ ꯂꯥꯛꯑꯦꯅꯦ ꯀꯥꯏꯗ ꯂꯣꯅꯤ ꯇꯧꯔꯤꯁꯤꯗꯤ ꯑꯁꯨꯝꯅ ꯀꯣꯏꯂꯩ ꯂꯩꯔꯤꯉꯩ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯏꯕ ꯂꯥꯏ ꯑꯗꯨꯅ ꯍꯥꯏ ꯀꯥꯏꯗꯅꯣ ꯆꯠꯇꯣꯏꯗꯣ ꯍꯥ ꯑꯩ ꯅꯪ ꯊꯤꯕ ꯌꯥꯝ ꯋꯥꯏꯀꯣ ꯑꯩꯒ ꯄꯨꯟꯅ ꯂꯩꯁꯤꯜꯂꯣ ꯁꯣꯔꯥꯠ ꯍꯦꯛ ꯂꯣꯏꯕꯒ ꯅꯪ ꯂꯥꯏꯔꯩꯕꯥꯛꯇ ꯆꯠꯂꯗꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯆꯠ ꯑꯋꯣꯡꯗ ꯀꯤꯍꯜꯂꯤꯕꯗꯣ ꯃꯗꯨ ꯇꯧꯒꯅꯨ ꯀꯣ ꯑꯁ ꯌꯥꯔꯦ ꯏꯌꯥꯝꯕ ꯑꯁ꯭ꯋꯥꯏ ꯆꯠꯈ꯭ꯔꯣꯆꯣ ꯍꯌꯦꯡ ꯃꯇꯝꯗꯨ ꯌꯧꯔꯒꯗꯅꯦ ꯊꯦꯡꯅꯁꯤ ꯀꯩꯅꯣ ꯏꯅꯥꯛꯇ ꯁꯨꯔꯨ ꯃꯅꯝ ꯃꯔꯣꯝ ꯅꯝꯊꯤꯔꯤꯕ ꯑꯁ꯭ꯋꯥꯏ ꯆꯠꯂꯣ ꯍꯥꯏ ꯅꯝꯊꯤꯕ ꯑꯩꯅ ꯅꯪ ꯄꯨꯕꯤꯗ꯭ꯔꯕꯗꯤ ꯁ꯭ꯋꯥꯏꯗꯅꯦ ꯑꯉꯥꯎ ꯑꯐꯩ ꯁꯥꯔꯒ ꯂꯩꯖꯕ ꯇꯥꯕ ꯈꯪꯉꯕ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯡꯈ꯭ꯔꯦ ꯃꯗꯨꯗ ꯕꯣꯕꯣꯏꯅ ꯂꯥꯏꯅꯤ ꯀꯥꯏꯅ ꯁꯛꯀꯥꯁꯨ ꯀꯤꯉꯤꯌꯦ ꯆꯥꯝꯅꯦꯗꯤ ꯈꯪꯗ꯭ꯔꯤꯌꯦ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩꯗ ꯕꯣꯕꯤꯒ ꯊꯥꯕꯜꯒꯗꯣ ꯕꯥꯏꯛ ꯑꯃ ꯇꯣꯡꯗꯨꯅ ꯕꯥꯔꯗꯦ ꯑꯃ ꯌꯥꯎꯔꯨꯕꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯏ ꯃꯗꯨꯗ ꯕꯣꯕꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯅꯕꯥꯅꯤ ꯂꯥꯛꯑꯦꯗꯅ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯦꯗ ꯑꯁꯤ ꯈꯜꯂꯒ ꯕꯣꯕꯤꯅ ꯊꯧꯔꯤꯕ ꯕꯥꯏꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯣꯡꯂꯤꯕ ꯊꯥꯕꯜꯅ ꯚꯥꯏ ꯑꯁꯤꯒꯤ ꯍꯩꯕꯣꯡꯁꯤꯗꯅꯤ ꯕꯣꯕꯣꯏꯅ ꯑꯥꯎꯠ ꯑꯣꯏꯈꯤꯕꯗꯣ ꯑꯁ ꯑꯃꯨꯛ ꯍꯧꯔꯛꯑꯕ꯭ꯔꯥ ꯑꯗꯨ ꯅꯠꯇꯕ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯇꯜꯂꯦꯕ ꯍꯩꯅꯗꯦꯕ ꯃꯗꯨꯗ ꯕꯣꯕꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯍꯣꯏꯅꯦ ꯑꯗꯨꯅ ꯐꯩꯅꯦ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯃꯗꯨꯗ ꯕꯣꯕꯤꯅ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯊꯥꯕꯜꯁꯨ ꯉꯛꯅ ꯑꯁ ꯈꯪꯗꯦꯍꯦ ꯒꯥꯔꯤꯗꯣ ꯁꯠ ꯊꯧꯔꯣ ꯃꯗꯨꯗ ꯕꯣꯕꯣꯏꯒꯤ ꯊꯋꯥꯏꯗꯨꯅ ꯇꯞꯅ ꯊꯧꯗꯥ ꯕꯣꯕꯤꯗꯨ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ ꯑꯗꯨꯒ ꯒꯥꯔꯤꯗꯒꯤ ꯐꯟ ꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯏ ꯑꯗꯨꯒ ꯀꯩꯅꯣꯃꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯊꯥꯕꯜꯅ ꯈꯪꯗꯦꯍꯦ ꯌꯥꯔꯦ ꯑꯩ ꯊꯧꯔꯒꯦ ꯅꯪꯅꯅꯦ ꯃꯥꯒꯤ ꯃꯃꯤꯡ ꯄꯜꯂꯨꯕꯗꯨꯗꯒꯤ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯗꯨꯗ ꯕꯣꯕꯤꯒꯤ ꯊꯋꯥꯏꯅ ꯅꯠꯇꯦꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯗꯣ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯦꯞꯄꯒ ꯂꯩꯕꯗꯣ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯕꯣꯕꯤꯗꯤ ꯀꯤꯈꯤꯕꯅ ꯃꯁꯥ ꯑꯗꯣ ꯊꯛ ꯅꯤꯛꯂꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯣꯕꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯇꯨꯡ ꯍꯟꯗꯨꯅ ꯕꯣꯕꯤ ꯑꯃꯗꯤ ꯊꯥꯕꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯗꯨ ꯎꯕꯗ ꯊꯥꯕꯜ ꯑꯃꯗꯤ ꯕꯣꯕꯤ ꯒꯥꯔꯤꯗ ꯐꯠ ꯀꯥꯈꯠꯂꯒ ꯒꯥꯔꯤꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯍꯣꯠꯇꯅ ꯊꯧꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯕꯣꯕꯣꯏ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯈꯤ
ꯄꯦꯜꯂꯤ ꯍꯦ ꯃꯈꯣꯏ ꯑꯅꯤꯗ ꯉꯁꯤ ꯉꯥꯏꯍꯥꯛ ꯈꯥꯏꯕꯁꯤꯗꯤ ꯁꯤꯔꯐꯥꯎ ꯍꯦꯛ ꯄꯦꯜꯂꯤ ꯑꯩꯈꯣꯏ ꯊꯋꯥꯏꯁꯤꯕꯨ ꯑꯃꯨꯛ ꯁꯤꯕꯒ ꯌꯥꯗꯕ ꯖꯥꯠꯂꯥ ꯌꯥꯔꯗꯤ ꯁꯤꯗꯣꯛꯀꯦꯕꯨ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯀꯥꯈꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯦ ꯕꯣꯕꯣꯏ ꯃꯥꯒꯤ ꯁꯣꯔꯥꯠ ꯂꯣꯏꯗꯨꯅ ꯃꯍꯥꯛ ꯂꯥꯏꯔꯩꯕꯥꯛꯇ ꯂꯥꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯆꯩꯔꯥꯛ ꯄꯤꯐꯝ ꯁꯪꯂꯦꯟ ꯍꯥꯏꯅ ꯊꯥꯕ ꯌꯨꯝ ꯑꯃꯗ ꯄꯨꯁꯤꯜꯂꯛꯂꯦ ꯃꯗꯨꯗ ꯃꯍꯥꯛꯄꯨ ꯂꯝꯖꯤꯡꯗꯨꯅ ꯄꯨꯔꯛꯂꯤꯕ ꯂꯥꯏ ꯑꯗꯨꯗ ꯏꯌꯥꯝꯕ ꯑꯩꯈꯣꯏꯅ ꯆꯪꯒꯗꯧꯔꯤꯕ ꯃꯐꯝꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏ ꯅꯤꯄꯥ ꯅꯪꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡꯗꯨꯒꯤ ꯃꯍꯩꯗꯨꯅ ꯀꯔꯤ ꯆꯩꯔꯥꯛ ꯄꯤꯁꯤꯒꯦ ꯍꯥꯏꯕꯗꯨ ꯇꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯃꯗꯨ ꯇꯥꯟꯅꯐꯝꯅꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁ ꯑꯗꯨ ꯏꯌꯥꯝꯕ ꯑꯩꯉꯣꯟꯗ ꯀꯔꯤ ꯆꯩꯔꯥꯛ ꯄꯤꯔꯛꯀꯅꯤ ꯏꯌꯥꯝꯕꯅꯒ ꯈꯪꯕ ꯂꯩꯕ꯭ꯔꯣ ꯍꯦ ꯑꯗꯨꯗꯤ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯅꯪ ꯈꯔꯗꯤ ꯆꯦꯛꯁꯤꯜꯂꯨ ꯍꯩ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯄꯤꯔꯛꯇꯧꯗꯤ ꯃꯥꯟꯗꯦ ꯑꯁ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁ ꯂꯣꯏꯔꯦꯗꯅ ꯑꯩ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯌꯨꯝ ꯑꯗꯣ ꯌꯧꯔꯛꯂꯦ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜꯗ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯕꯣꯕꯣꯏꯕꯨ ꯄꯣꯔꯛꯄ ꯂꯥꯏ ꯑꯗꯨꯅ ꯕꯣꯕꯣꯏꯗ ꯃꯈꯣꯏꯅ ꯀꯧꯔꯛꯄ ꯉꯥꯏꯌꯨ ꯍꯥꯏꯅ ꯃꯐꯝ ꯑꯗꯨꯗ ꯐꯝꯍꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯕꯣꯕꯣꯏꯁꯨ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯐꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯐꯝꯂꯤ ꯑꯁꯨꯝꯅ ꯐꯝꯂꯤꯉꯩ ꯈꯪꯍꯧꯗꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃ ꯀꯟꯅ ꯀꯥꯎꯊꯣꯔꯛꯏ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯣ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯁꯨꯇ꯭ꯔꯦꯛ ꯅꯥꯇ꯭ꯔꯦꯛ ꯇꯥꯏ ꯃꯗꯨ ꯎꯕꯗ ꯕꯣꯕꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯅꯨꯄꯥ ꯑꯃꯗꯤ ꯀꯤꯗꯨꯅ ꯆꯦꯟꯒꯦ ꯇꯧꯕꯗ ꯂꯥꯏꯃꯨ ꯑꯋꯥꯡꯕ ꯑꯃꯅ ꯇꯅꯗꯨꯅ ꯐꯥꯈꯤ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯐꯧꯕꯤ ꯍꯥꯏꯗꯠꯄꯒꯨꯝ ꯕꯝ ꯕꯝ ꯍꯥꯏꯗꯠꯂꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜꯗ ꯂꯪꯁꯤꯜꯂꯛꯏ ꯃꯗꯨ ꯎꯕꯗ ꯕꯣꯕꯣꯏꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤ ꯑꯁ ꯁꯤꯔꯝꯗ꯭ꯔꯁꯨ ꯐꯔꯝꯗꯧꯅꯤ ꯑꯩꯉꯣꯟꯗꯅ ꯀꯔꯤꯕꯨ ꯇꯧꯔꯛꯀꯗꯧꯔꯤꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯀꯤꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯑꯃꯒꯤ ꯃꯃꯤꯡ ꯀꯧꯔꯛꯏ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯥ ꯑꯍꯨꯝꯒꯤ ꯃꯃꯤꯡ ꯀꯧꯔꯛꯏ ꯃꯗꯨꯗ ꯍꯧꯖꯤꯛ ꯆꯦꯟꯒꯦ ꯇꯧꯕ ꯂꯥꯏꯃꯨꯅ ꯐꯨꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯌꯥꯎꯅ ꯃꯈꯣꯏ ꯑꯍꯨꯝ ꯌꯨꯝ ꯑꯗꯨꯗ ꯆꯪꯈꯤ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯂꯩꯅꯩ ꯑꯁꯣꯝꯗ ꯌꯨꯝ ꯃꯅꯨꯡꯗꯅ ꯍꯥꯏ ꯆꯧꯀꯤꯗꯥꯔ ꯁꯤꯔꯥ ꯑꯐꯥꯎꯕ ꯑꯍꯨꯝ ꯍꯥꯏꯕꯗꯣ ꯃꯥꯅꯤ ꯁꯥꯔ ꯍꯥꯏ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯀꯔꯝꯕꯅꯣ ꯅꯨꯄꯤ ꯃꯆꯥꯁꯤ ꯐꯥꯅꯅꯕ ꯄ꯭ꯂꯥꯟ ꯇꯧꯕꯗꯣ ꯍꯥꯏꯔꯣ ꯁꯥꯔ ꯃꯥꯅꯅꯤ ꯏꯁ ꯀꯔꯤ ꯑꯩꯅꯗꯤ ꯀꯥꯏꯅ ꯈꯦꯂꯦꯔ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯀꯥꯏꯗ ꯇꯧꯔꯤꯕ ꯅꯣꯏꯅ ꯍꯥꯟꯅ ꯍꯧꯔꯛꯄ ꯅꯠꯇ꯭ꯔꯣ ꯑꯣꯔꯗꯔ ꯍꯧꯖꯤꯛ ꯑꯃꯅ ꯑꯃꯗ ꯃꯔꯥꯜ ꯊꯝꯖꯤꯟꯅꯕꯒꯤ ꯃꯇꯝ ꯂꯩꯇꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯌꯨ ꯀꯅꯥꯅ ꯍꯧꯕꯅꯣ ꯁꯥꯔ ꯑꯩꯅ ꯍꯧꯔꯨꯕꯅꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯁꯥꯔ ꯐꯩ ꯑꯗꯨꯗꯤ ꯅꯪꯒꯤ ꯑꯐꯕ ꯈꯟꯕ ꯉꯝꯗꯕ ꯅꯀꯣꯛꯇꯣ ꯍꯧꯖꯤꯛ ꯆꯥꯝꯕ ꯇꯥꯔꯦ ꯍꯥꯏ ꯀꯅꯥ ꯂꯩ ꯅꯨꯄꯥꯁꯤꯒꯤ ꯃꯀꯣꯛꯁꯤ ꯑꯃꯨꯛꯇ ꯆꯥꯝꯃꯨ ꯍꯩ ꯃꯁꯤ ꯍꯥꯏꯔꯛꯄꯗ ꯋꯥꯡ ꯆꯥꯎꯔꯕ ꯂꯥꯏꯃꯨ ꯑꯍꯨꯝ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯂꯥꯏꯃꯨ ꯑꯃꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯣ ꯁꯦꯒꯥꯏꯈꯤ ꯆꯩꯅꯥ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯣ ꯍꯧꯅ ꯂꯥꯎꯔꯛꯏ ꯃꯍꯥꯛꯅ ꯂꯥꯎꯔꯛꯄꯗ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯄꯥꯈꯠꯂꯗꯨꯅ ꯆꯞ ꯃꯥꯟꯅꯅ ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯗꯨꯗ ꯃꯈꯣꯏꯕꯨ ꯉꯥꯛꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯐꯝꯅꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯇꯨꯃꯤꯟ ꯑꯃꯨꯛ ꯐꯝꯊꯩ ꯁꯣꯝꯗꯅ ꯅꯨꯄꯥ ꯑꯗꯣ ꯃꯀꯣꯛ ꯁꯦꯒꯥꯏꯕ ꯂꯣꯏꯔꯒ ꯕꯨꯔꯣꯡ ꯁꯧꯕ ꯏꯁꯤꯡꯗ ꯃꯀꯣꯛ ꯑꯗꯣ ꯌꯨꯡꯁꯤꯟꯗꯨꯅ ꯃꯀꯣꯛ ꯆꯥꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤ ꯃꯗꯨꯗ ꯁꯤꯕ ナꯏꯗ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯅ ꯁꯦꯒꯥꯏꯕꯒꯤ ꯆꯩꯅꯥꯅꯤ ꯁꯥꯕꯒꯤ ꯆꯩꯅꯥꯅꯤ ꯀꯟꯅ ꯂꯥꯎꯔꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯀꯟꯅ ꯀꯞꯂꯛꯂꯦ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯟꯅ ꯅꯣꯛꯂꯤ ꯃꯁꯤꯗꯒꯤ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯞꯂꯤꯕ ꯅꯨꯄꯥ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯃꯀꯣꯛꯇꯣ ꯑꯃꯨꯛ ꯇꯥꯏꯁꯤꯟꯅꯍꯜꯂꯤ ꯃꯁꯤꯗꯒꯤ ꯂꯥꯏ ꯑꯗꯨꯅ ꯍꯥꯏ ꯌꯥꯔꯦ मासे पुथोखरो नोंगदा चाई लिसिंग कुन फुगदबनी अदुगा हप्ता अमा मकुक चांगदबनी को मसी हारगा नुपा दो पुथोखनख्रै मदुदा नुपा अदुबु पुथोइबा लाइमु अदुना करिमत कप यारोय हेक कपदा अबुखन नकुक चांगदबनी मसी हायदुना पुथोखी मसिदगी नुपा दो तुमिन्ना असुम चखी हौजिक नुपा अनि अदुदा लाय अदुना अमुक वसिलक्लगा हाय नबानिगी मनुंगदा नुपी सिदा थांगा लेमबदु करानो हा हायु हौजिक हायहौरदी कैसु याम कन्ना फुबिरोय हायरो मदुदा
ngasai chenge tawpa nupa aduna sar aidane ai soikre nangane haiba fare adudi se nupi sida sigi athauba thangsina ne ai lelu sar kaino haisibo lelu ne ibima nang saunu hai masi hairga nupa aduna thang lenki adumna lelubada thang pairiba nupa aduda oina saina phangba horaklei masada su I leptana haitharaklei maduda nupa aduna lai aduda ai lenjara roi haiki maduda lai aduna nupi aduda onsellaga nangbu thanga lembasi to siro haina hangi maduda nupi aduna tokpi gano sidri phau lenbiyu asomna khumlakhi maduda nupa aduna has sidri phau ai loredana asomna thang lenbagi saina to khangna adum leli maduda akon manupa aduda lai aduna onsillaga amu hairi hai nipa siraba mi amabu kamana hingalangani hayo sir ai khangjadibu adudi hai kana lei nupa sina ai khange haire hajib phawba ising ngasaba haira ga phu mana khange hajib phawba aduga mana khange haire haibaga changyeng tau madu soirabadi makuk chamu aduga nupi masa nangdi ngasidagi numit 8 ni subada amuk khanna taibang mi oina pukluro aduga nungai yai phanna paluro yare puthokro asi haiduna makhoi ahum do puthokri makhoi ahum na thokibada tawriba mawu aduda mangolda phamliba mayam ado yamna kinaki masigi matung ngahak leiraga boboi su kaurakhi boboi masadu ipa phakhana sangi maduda laiduna nangna kamai sirakpa iyamba aisi exam fail oibadagi ithanta sijarakpani nakhoi hojik nongna lakpa mi singsina aikhoida bro khara hai sar khara hai iyamba khara hai kaino basibo ai se fare nangna siramdaida nangbu sahi kaya yokpi rakhiba imagi laman kayam singamaba iyamba amatta singamjada pare adudi nangi imagi lamando singanaba ai wa haige ngasidi potharo aduga hayeng ayuk anganbadagi nung keji chahum lumba nungdum ama kilometer chahum lapa maphamdagi porakadabani madusu nasagi pangalna porakadabani thela gumba karigumba matta sinaba yaroi aduga nung adusu numit tadingai manungda porakadabani madu ngamdrabadi ayuki chatpa matam jawdriba phawba manungda thamgani hariba thabak sei nangna hojik oriba sahi matang adu phawba tawgadabani chalo wafamdu tabada boboi kapna thoraklei asumna tha ahum haukrei boboi kapna keji chahum lumba nung ado thanganaba adum honari adubu sungam ngamde maram masina mahak nungtigi manungda leirammi maduda mahak na khalli aine ithatta sijalaroi ko mayam sune ithatta sibiranu ko siraga maichak ko I gaina maichak tum hingali asumna kapna boboi magi cherak ado makha sathaki wari asi mata ngasida loijari wari asida soikhiba lankiba wahai wata khibi tabiriba singna pukchal saungna ngakpi gani mayam boroi bada amukka hanna khoirumjari mathangi wari si amuk mayam punna taminasi mayambu ikok nona khoirumjari ngasi su mayam ge nungai na bagi damak manipuri horror story ama mukpuduna lakchari horror story asi gi maming manglem langlen wari asi kongbo laisram laikai dagi butler ningombamna thabirakpa wari ni wari asi hingliba amadi sikraba kanagumbi amattaga marina jati ai ibana wakalna sakacharaga tabiri besinga ngak pathana bagi damakta semjaba wari ni hojik mayamda khudol tamjari manipuri horror story manglem langlen manglem lekai miyamna yamna kina hangwina loinaba misak amani mahak asi lai sanai haiduna limbu ngangnari mahaki masanupa ibuhal amati mahaki mamong nupi ibesa amasung mahaki masunupi langlen makhoigi imung asi yam ingna tapnadi leiminai
ꯃꯪꯂꯦꯝꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯪꯆꯤꯠ ꯂꯥꯡꯕ ꯊꯣꯛꯈ꯭ꯔꯒ ꯍꯟꯖꯤꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯊꯤꯕ ꯊꯣꯛꯂꯛꯄꯗ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯒ ꯂꯩꯔꯝꯈꯤ꯫ ꯃꯍꯥꯛꯅ ꯁꯤꯕꯗ ꯀꯅꯥꯁꯨ ꯊꯣꯛꯅꯔꯛꯈꯤꯗꯦ꯫ ꯀꯣꯟꯅ ꯃꯃꯩꯊꯪꯗꯗꯤ ꯌꯨꯝꯊꯪꯅꯕꯒꯤ ꯃꯤ ꯑꯃ ꯑꯅꯤ ꯊꯣꯔꯛꯇꯨꯅ ꯃꯪꯂꯦꯝꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯪꯂꯦꯝ ꯁꯤꯈꯤꯕꯗꯒꯤ ꯌꯨꯝ ꯑꯗꯨ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯈꯤ꯫ ꯂꯥꯡꯂꯦꯟꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯄꯨꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯗ ꯊꯣꯡ ꯍꯥꯡꯗꯣꯛ ꯍꯥꯡꯖꯤꯟ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯂꯥꯡꯂꯦꯟꯅ ꯇꯥꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ ꯃꯈꯣꯏꯒꯤ ꯍꯧꯗꯣꯡꯅ ꯁꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯑꯃꯨꯛ ꯄꯥꯈꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯡꯗꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯂꯥꯡꯂꯦꯟ ꯍꯥꯏꯗꯨꯅ ꯀꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯂꯥꯡꯂꯦꯟꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗꯗꯤ ꯃꯃꯤꯠ ꯌꯥꯎꯗꯕ ꯃꯀꯣꯛ ꯇꯪꯈꯥꯏ ꯑꯃꯁꯨ ꯌꯥꯎꯗ꯭ꯔꯕ ꯌꯥꯝꯅ ꯐꯤꯕꯝ ꯀꯥꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯂꯥꯡꯂꯦꯟ ꯀꯟꯅ ꯂꯥꯎꯈꯤ꯫ ꯃꯍꯥꯛꯅ ꯂꯥꯎꯕ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯃꯈꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯗꯤ ꯂꯥꯡꯂꯦꯟꯗꯨ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯏꯕꯦꯆꯥꯅ ꯃꯆꯥ ꯂꯥꯡꯂꯦꯟꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯈꯤ꯫ ꯃꯗꯨꯗ ꯂꯥꯡꯂꯦꯟꯅ ꯅꯨꯄꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯏꯕꯣꯍꯜꯅ ꯀꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯍꯥꯏꯅ ꯍꯪꯈꯤ꯫ ꯃꯗꯨꯗ ꯂꯥꯡꯂꯦꯟꯅ ꯊꯣꯡꯗ ꯍꯥꯏꯔꯒ ꯃꯈꯨꯠ ꯊꯤꯜꯂꯤ꯫ ꯃꯗꯨꯗ ꯂꯥꯡꯂꯦꯟꯒꯤ ꯃꯄꯥ ꯏꯕꯣꯍꯜꯅ ꯍꯥ ꯊꯣꯡꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤ꯫ ꯏꯕꯣꯍꯜꯅ ꯌꯦꯡꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥ ꯃꯪꯂꯦꯝꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯏꯕꯣꯍꯜꯅ ꯏꯉꯛ ꯉꯛꯅ ꯁꯣ ꯂꯣꯜꯂꯒ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯝꯂꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯅꯕ ꯂꯥꯛꯂꯤ꯫ ꯏꯕꯣꯍꯜꯅ ꯊꯣꯡ ꯂꯣꯟꯁꯤꯟꯒꯦ ꯍꯦꯛ ꯇꯧꯕꯗ ꯃꯪꯂꯦꯝꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯏꯕꯣꯍꯜ ꯄꯨꯡꯉꯛ ꯉꯛꯏ꯫ ꯃꯍꯥꯛꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯣꯟꯁꯤꯟꯒꯦ ꯍꯦꯛ ꯇꯧꯕꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯃꯅꯝ ꯅꯝꯊꯤꯕ ꯑꯃ ꯀꯥ ꯑꯗꯨꯗ ꯅꯝꯂꯛꯈꯤ꯫ ꯃꯗꯨꯗ ꯏꯕꯣꯍꯜꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯁꯤꯟꯗꯨꯅ ꯍꯥꯏ ꯅꯨꯄꯤ, ꯗꯨꯛ ꯑꯃꯠꯇ ꯄꯨꯔꯛꯎꯍꯩ, ꯀꯥꯁꯤ ꯑꯣꯟꯊꯣꯛꯅ ꯅꯝꯊꯤꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯣꯟꯁꯤꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯏꯕꯦꯆꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯅꯤꯡꯊꯤꯖꯅ ꯂꯩꯔꯝꯅꯕ ꯍꯥꯏꯔꯝꯂꯒ ꯗꯨꯛ ꯄꯤꯕ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯣꯍꯜꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯏꯕꯦꯆꯥꯗꯨ ꯗꯨꯛ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯏꯕꯣꯍꯜꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯆꯣꯡꯈꯠꯂꯤ꯫ ꯃꯗꯨꯗ ꯏꯕꯦꯆꯥꯅ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯌꯥꯝ ꯊꯤꯅ ꯈꯪꯂꯤꯕꯗꯨꯕꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯕꯣꯍꯜꯅ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯏꯕꯦꯆꯥꯗꯒꯤ ꯗꯨꯛꯀ ꯃꯩꯈꯦꯠꯀꯗꯨ ꯂꯧꯔꯒ ꯗꯨꯛ ꯑꯗꯨ ꯊꯥꯗꯨꯅ ꯃꯪꯂꯦꯝꯒꯤ ꯐꯛꯂꯥꯡꯗ ꯊꯦꯠꯆꯤꯟꯗꯨꯅ ꯗꯨꯛ ꯑꯗꯨ ꯊꯥꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯏ꯫ ꯁꯣꯝꯗꯅ ꯂꯥꯡꯂꯦꯟ ꯀꯥ ꯑꯗꯨꯗ ꯐꯝꯂꯒ ꯑꯀꯣꯏꯕ ꯑꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯗꯨ ꯃꯥꯒꯤ ꯅꯥꯀꯣꯡꯗꯗꯤ ꯅꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯆꯥ ꯑꯃꯗꯤ ꯏꯕꯣꯍꯜ ꯂꯥꯛꯈꯤ꯫ ꯃꯃꯥꯒ ꯃꯄꯥꯒ ꯎꯖꯕꯗ ꯂꯥꯡꯂꯦꯟ ꯀꯤꯕ ꯈꯔꯗꯤ ꯐꯩ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯆꯥꯛꯁꯪꯗ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅ ꯆꯥꯛꯁꯪꯗ ꯂꯥꯛꯄꯗꯗꯤ ꯆꯥꯛꯁꯪ ꯑꯗꯨꯒꯤ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯕꯦꯆꯥꯅ ꯀꯔꯤꯅꯣꯅꯦ ꯀꯣꯜꯂꯤꯛꯁꯤꯡꯁꯤꯕꯣ, ꯉꯁꯥꯏꯗꯤ ꯆꯥꯏꯍꯧꯗꯕꯅꯤꯗ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯆꯥꯛ ꯊꯤꯔꯤ꯫ ꯃꯁꯤꯗꯒꯤ ꯏꯕꯣꯍꯜꯅ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯏꯟꯁꯥꯡ ꯑꯗꯨ ꯍꯩꯊꯔꯛꯄꯗꯗꯤ ꯏꯟꯁꯥꯡ ꯃꯍꯤꯒꯤ ꯃꯍꯨꯠꯇ ꯏ ꯉꯥꯛꯇ ꯑꯣꯏꯅ ꯇꯥꯔꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯉꯛꯄꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯀꯤꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯌꯦꯡ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯀꯥꯈꯠꯅꯗꯨꯅ ꯇꯨꯝꯅꯅꯕ ꯇꯧꯈꯤ꯫ ꯃꯗꯨꯗ ꯂꯥꯡꯂꯦꯟꯅ ꯃꯥꯏꯕ ꯇꯥꯟꯅꯗ꯭ꯔꯁꯨ ꯌꯥꯅꯤ, ꯑꯩ ꯇꯧꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯏꯕꯣꯍꯜ ꯑꯃꯗꯤ ꯏꯕꯦꯆꯥ ꯏꯉꯛ ꯉꯛꯏ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯋꯥꯅꯤ ꯈꯟꯗꯨꯅ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯇꯨꯝꯃꯤꯟꯅꯈꯤ꯫ ꯏꯕꯣꯍꯜꯅ ꯃꯇꯥꯏꯗ ꯇꯨꯝꯃꯤ, ꯂꯥꯡꯂꯦꯟꯅ ꯃꯌꯥꯏꯗ ꯇꯨꯝꯃꯤ, ꯏꯕꯦꯆꯥꯅ ꯀꯥꯆꯤꯟꯗ ꯇꯨꯝꯂꯤ꯫ ꯃꯈꯣꯏꯅ ꯇꯨꯝꯊꯒꯦ ꯍꯦꯛ ꯇꯧꯕꯗ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯀꯟꯅ ꯁꯤꯠꯈꯤ꯫ ꯑꯗꯨꯕꯨ ꯀꯌꯥ ꯊꯣꯏꯅ ꯈꯟꯅꯔꯨꯕ ꯇꯧꯗꯅ ꯃꯈꯣꯏꯁꯨ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯌꯥꯝꯅ ꯐꯤꯕꯝ ꯀꯥꯏꯔꯕꯤ, ꯃꯈꯨꯠ ꯆꯥꯎꯗꯕꯤ, ꯃꯁꯝꯅ ꯈꯨꯔꯨ ꯌꯧꯕꯤ ꯅꯨꯄꯤ ꯑꯃ ꯃꯈꯣꯏꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯇꯨꯝꯂꯤꯕ ꯏꯕꯣꯍꯜ, ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯏꯕꯦꯆꯥꯗ ꯌꯦꯡꯂꯒ ꯂꯩꯈꯤ꯫ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯤ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ꯫
ꯃꯍꯥꯛꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯂꯥꯡꯂꯦꯟꯒꯤ ꯃꯄꯨ ꯃꯪꯂꯦꯝꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯂꯥꯡꯂꯦꯟ, ꯏꯕꯣꯍꯜ ꯑꯃꯗꯤ ꯏꯕꯦꯆꯥ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯥꯔꯛꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯕꯦꯆꯥꯅ ꯏꯕꯣꯍꯜꯗ "ꯇꯥꯃꯣ, ꯑꯩꯒꯤ ꯃꯣꯟ ꯃꯈꯥꯗ ꯈꯨꯗꯥꯡ ꯑꯃ ꯂꯩꯔꯦ" ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯗꯨꯗ ꯏꯕꯣꯍꯜ ꯑꯃꯗꯤ ꯂꯥꯡꯂꯦꯟꯅ "ꯀꯔꯥꯏꯅꯣ" ꯍꯥꯏꯗꯨꯅ ꯌꯦꯡꯈꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯦꯡꯕꯗꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯗꯨꯁꯨ ꯍꯦꯟꯅ ꯍꯧꯒꯠꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯣꯍꯜꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯝꯆꯥꯗ "ꯃꯃꯥ, ꯅꯪ ꯑꯉꯥꯡꯁꯤꯒ ꯂꯩꯔꯝꯃꯨ, ꯑꯩ ꯂꯥꯏꯅꯤꯡꯊꯧꯗ ꯑꯃꯨꯛꯇ ꯈꯣꯏꯔꯨꯝꯃꯨꯒꯦ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯏꯕꯦꯆꯥꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯃꯗꯨꯗꯒꯤ ꯏꯕꯣꯍꯜꯗꯨ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯂꯩꯕ ꯀꯥ ꯑꯗꯨ ꯇꯝꯅ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯂꯥꯏꯅꯤꯡꯊꯧꯒꯤ ꯀꯥ ꯑꯗꯨ ꯇꯝꯅ ꯆꯠꯂꯤꯉꯩꯗ ꯏꯕꯣꯍꯜꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯗꯧꯅ ꯇꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯏꯕꯣꯍꯜꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯂꯥꯏꯅꯤꯡꯊꯧꯒꯤ ꯀꯥ ꯑꯗꯨ ꯇꯝꯅ ꯄꯔꯞ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯂꯥꯏꯅꯤꯡꯊꯧꯒꯤ ꯀꯥ ꯑꯗꯨ ꯍꯦꯛ ꯌꯧꯕꯗ ꯂꯥꯏꯅꯤꯡꯊꯧꯒꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯇꯨꯂꯁꯤ ꯃꯁꯥ ꯑꯃ ꯇꯥꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯏꯕꯣꯍꯜ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯃꯇꯧ ꯀꯔꯝꯅ ꯇꯨꯂꯁꯤ ꯃꯁꯥ ꯑꯁꯤ ꯇꯥꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯆꯥꯅ ꯀꯟꯅ ꯀꯧꯔꯛꯈꯤ꯫ ꯃꯗꯨ ꯇꯥꯕꯗ ꯏꯕꯣꯍꯜꯅ ꯏꯕꯦꯆꯥꯒꯤ ꯃꯅꯥꯛꯇ ꯀꯟꯅ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯒ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯃꯩ ꯍꯧꯒꯠꯂꯨ, ꯑꯗꯨꯒ ꯇꯥꯏꯔꯦꯟ ꯃꯅꯥ 3 ꯂꯣꯡꯕ ꯄꯨꯡꯐꯥꯏ ꯅꯥꯄꯤ ꯁꯨꯝꯆꯤꯠ ꯃꯁꯥ ꯑꯃ ꯂꯥꯡꯉꯨ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯏꯕꯣꯍꯜꯅ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝ ꯑꯗꯨ ꯂꯥꯡꯈꯤ꯫ ꯑꯁꯨꯝꯅ ꯏꯕꯣꯍꯜꯅ ꯁꯨꯃꯥꯡꯗ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯊꯝꯂꯨꯔꯒ ꯏꯃꯨꯡꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯟꯗ ꯀꯥꯒꯦ ꯍꯦꯛ ꯇꯧꯕꯗ ꯃꯥꯒꯤ ꯃꯇꯨꯡꯗꯒꯤ ꯀꯅꯥꯅꯣ ꯑꯃꯅ ꯈꯣꯡꯄꯥꯛꯅ ꯀꯟꯅ ꯀꯥꯎꯔꯛꯈꯤ꯫ ꯁꯥꯐꯨ ꯀꯟꯅ ꯀꯥꯎꯔꯛꯄꯅ ꯏꯕꯣꯍꯜꯗꯨ ꯇꯨꯁꯤꯟꯈꯤ꯫ ꯃꯗꯨꯗ ꯏꯕꯣꯍꯜꯅ ꯂꯥꯏꯅꯤꯡꯊꯧꯕꯨ ꯈꯣꯏꯔꯨꯝꯖꯈꯤ, ꯑꯗꯨꯒ "ꯂꯥꯏꯅꯤꯡꯊꯧ, ꯅꯆꯥꯕꯨ ꯀꯟꯕꯤꯌꯨꯀꯣ" ꯍꯥꯏꯗꯨꯅ ꯇꯨꯡꯂꯣꯝꯗ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯏ꯫ ꯃꯗꯨꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯏꯕꯣꯍꯜꯅ ꯃꯣꯏꯒꯤ ꯀꯥ ꯇꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯈꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗ ꯄꯣꯠꯆꯩ ꯄꯨꯝꯅꯃꯛ ꯂꯥꯡꯕ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯃꯈꯣꯏꯅ ꯇꯥꯔꯤꯕ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯂꯦꯞꯇ꯭ꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯡꯂꯦꯟꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯨ ꯃꯪꯂꯦꯝꯒꯤ ꯀꯥ ꯇꯝꯅ ꯆꯠꯈꯤ꯫ ꯃꯗꯨꯗ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯃꯇꯨꯡꯗ ꯏꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ, ꯂꯥꯡꯂꯦꯟꯅ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯍꯦꯛ ꯂꯦꯞꯄꯗ ꯁꯣ ꯂꯣꯜꯂꯤꯕ ꯊꯣꯡ ꯑꯗꯨ ꯃꯊꯟꯇ ꯍꯥꯡꯗꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯃꯪꯂꯦꯝꯒꯤ ꯀꯥꯗ ꯀꯔꯤꯅꯣ ꯑꯃ ꯊꯤꯕꯗꯧꯅ ꯇꯧꯈꯤ꯫ ꯃꯥꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯍꯜ ꯑꯃꯗꯤ ꯏꯕꯦꯆꯥꯅ ꯌꯦꯡꯂꯤꯕ ꯑꯗꯨ ꯂꯥꯡꯂꯦꯟꯁꯨ ꯈꯪꯉꯤ꯫ ꯃꯁꯤꯗꯒꯤ ꯂꯥꯡꯂꯦꯟꯅ ꯇꯔꯪ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯈꯤ, ꯑꯗꯨꯒ ꯇꯔꯪ ꯑꯗꯨꯕꯨ ꯂꯣꯜꯂꯤꯕ ꯁꯣ ꯑꯗꯨ ꯂꯥꯡꯂꯦꯟꯒꯤ ꯃꯈꯨꯠꯅ ꯊꯥꯗꯠꯈꯤ꯫ ꯃꯗꯨ ꯎꯕꯗ ꯏꯕꯣꯍꯜ ꯑꯃꯗꯤ ꯏꯕꯦꯆꯥ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯇꯔꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡ ꯑꯃ ꯌꯥꯎꯔꯝꯈꯤ꯫ ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯔꯒ "ꯈꯨꯗꯥꯡ ꯑꯗꯨ ꯍꯧꯖꯤꯛꯃꯛ ꯃꯩ ꯊꯥꯒꯗꯕꯅꯤ" ꯍꯥꯏꯔꯝꯂꯒ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈꯤ꯫ ꯃꯗꯨꯗ ꯏꯕꯣꯍꯜ ꯑꯃꯗꯤ ꯏꯕꯦꯆꯥ ꯃꯆꯥ ꯂꯥꯡꯂꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯃꯈꯣꯏ ꯍꯧꯖꯤꯛ ꯁꯨꯃꯥꯡ ꯌꯧꯔꯤ꯫ ꯃꯗꯨꯗ ꯂꯥꯡꯂꯦꯟꯅ ꯏꯕꯣꯍꯜꯗ ꯃꯩꯖꯥꯎ ꯊꯥꯒꯠꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯏꯕꯣꯍꯜꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯁꯤꯡ ꯈꯔ ꯂꯧꯊꯣꯛꯑꯒ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯩ ꯊꯥꯒꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯡꯂꯦꯟꯅ ꯈꯨꯗꯥꯡ ꯑꯗꯨ ꯃꯩ ꯑꯗꯨꯗ ꯂꯪꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯈꯨꯗꯥꯡ ꯑꯗꯨ ꯃꯅꯨꯡꯗ ꯍꯦꯛ ꯂꯪꯁꯤꯟꯕꯒ ꯃꯐꯝ ꯑꯗꯨꯗ ꯑꯀꯤꯕ ꯁꯥꯞꯇ꯭ꯔ ꯀꯌꯥ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯂꯥꯡꯂꯦꯟꯗꯨ ꯑꯉꯛꯄ ꯐꯪꯅ ꯖꯒꯣꯏ ꯁꯥꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯩ ꯑꯗꯨ ꯂꯦꯞꯇꯅ ꯉꯔꯪ ꯊꯥꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯈꯨꯗꯥꯡ ꯑꯗꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ꯫ ꯈꯨꯗꯥꯡ ꯑꯗꯨꯅ ꯃꯩꯅ ꯍꯦꯛ ꯆꯥꯛꯄ ꯂꯣꯏꯈꯤꯕꯒ ꯂꯥꯡꯂꯦꯟ ꯋꯥꯟꯊꯈꯤ, ꯑꯗꯨꯒ ꯑꯀꯤꯕ ꯁꯥꯞꯇ꯭ꯔ ꯀꯌꯥ ꯇꯧꯕ ꯑꯗꯨꯁꯨ ꯂꯦꯞꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯗꯒꯤ ꯑꯣꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯁꯤ꯫ ꯏꯕꯣꯍꯜꯒꯤ ꯃꯄꯥ ꯃꯪꯂꯦꯝ ꯈꯨꯜ ꯑꯗꯨꯗ ꯃꯥꯏꯕ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯪꯂꯦꯝꯒꯤ ꯃꯁꯨꯅꯨꯄꯤ ꯂꯥꯡꯂꯦꯟꯁꯤ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯂꯩꯕꯅꯤ꯫ ꯃꯍꯥꯛ ꯏꯙꯧ ꯇꯣꯡꯉꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯥꯡꯂꯦꯟꯒꯤ ꯃꯄꯨ ꯃꯪꯂꯦꯝꯅ ꯇꯧꯕ ꯊꯕꯛꯇ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯅꯤꯡ ꯇꯝꯂꯝꯗꯦ꯫ ꯅꯣꯡꯃ ꯃꯪꯂꯦꯝꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯍꯤꯡꯈꯣꯜꯗ ꯂꯥꯏ ꯁꯥꯟꯅꯒꯦ ꯇꯧꯔꯤꯉꯩ ꯂꯥꯡꯂꯦꯟ ꯂꯥꯛꯇꯨꯅ ꯑꯌꯦꯠꯄ ꯄꯤꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯪꯂꯦꯝꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯌꯥꯗꯗꯨꯅ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯑꯗꯨꯅ ꯃꯪꯂꯦꯝ ꯃꯁꯥꯗ ꯑꯣꯏꯅ ꯆꯣꯡꯁꯤꯟꯖꯗꯨꯅ ꯑꯋꯥꯐꯝꯗ ꯇꯥꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯪꯂꯦꯝ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯃꯁꯥ ꯑꯗꯨ ꯑꯀꯤ ꯇꯨꯖꯨꯡꯕꯅ ꯄꯤꯛ ꯊꯟꯖꯤꯜꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯁꯥꯎꯗꯨꯅ ꯊꯪꯅꯕ ꯈꯨꯜꯒꯤ ꯃꯤ ꯄꯣꯠꯂꯣꯏꯐꯝ ꯑꯃꯗꯒꯤ ꯑꯁꯤꯕ ꯃꯤꯒꯤ ꯃꯈꯨꯠ ꯑꯃ
तुमिन्ना कना खंगहनना कक्लगा पुरखिबनी लाइबक फबना असीबा अदु नुंदांग वाइरम ममलप्पा कांदा पोलोइबा ओइबनिना मंगलेमना तौरिबदु कनासु खंगहौद्रि असुमना खुदांग मकक अदु मंगलेमना मागे तरंग मसा अमदा हापचिल्लगा माना खंजबा जगा अमदा थमखी अदुगा लाइनिंगथौगी मथक ओइरपना तुलसी मसा अमसु थेचिनखी तौरिबा पुनमक इमुंग असि मांग तांगनबा तौखिबनी अदुगा अमरोमदा तौरिबा खुदिमक मंगलेमदि अमत्ता ग्यान तारमदी मरमदी महागना हिंखोल मतोंदा लाई सानरिङै लांगलेमना अयतपा पीबदगी मंगलेमना सानरिबा लाई अदु मसादा संखिबदगी महाग लाई अदुना महागपु खुदुम चनखिबनी मरम मसिना मंगलेमगी इमुंग अदु मांग तांगनबा तरोक्लिबनी असुमना मंगलेमना थौरांग तौरकपा अदु मंगलेमगी मसुनुपी लांगलेमना खंगबा हौरखी मसिदगी लांगलेमना मागी मपुदा संगलिबा लाई अदु तांथोकनबा होनरखी अदुना तौरकपदा मंगलेमगी मसादा संगलिबा लाई अदुना मंगलेमबु पुदुना चटपा ngamhौदबा तारे खंदुना नोंम नुमिदांग वाइरम अमा वाकिंग चटपनी हायना चखरगा मंगलेमगी युम अदुमक्तदा थौरी यादुना सीखिबनी मसिदगी मंगलेम अमति मंगुंदा संगबा लाई अदु लारिबागता चटखी अदुबु युम अदुदा मंगलेमना थलंबा खुदांग मकक अदुगी थवाय अदुदी लारिबाग योगबा ngamदना युम अदुदा तमनबा हौरखी मसी थोकनबा मंगलेमना सिल्लमलिबनी लाइनिंग थौदा तुलसी तारमलिबा दुसु लाइनिंग थौदा ngasai मंगलेमना थेचिल्लंबा दु मखादा तारखिबनी अदुबु लांगलेना मदु पुना मखंगनकपदगी खुदांग मकक अदुसु मागी मथौ मंगम पांगथोखिबनी असुत तौना लांगलेना लाई खोइरमबदगी युम अदुदा करी अमता तवरखिद्रै असुमना मखोय नुंगाय याइफना युम अदुदा पानखी वारी असि मता ngasida लोइजरी वारी असिदा सोइखिबा लांखिबा वाहि वता खिबि ताबिरिबसिंगना पुक्चल चावना ngakpigani mayamba रोइबदा मुका हन्ना खोइरमजरी।